ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯁꯪꯂꯛꯄ ꯃꯇꯝꯅꯤ, ꯄꯣꯝꯕꯤ ꯁꯦꯛꯂꯥꯁꯤꯡꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯦꯜ ꯌꯥꯏꯗ ꯍꯟꯖꯤꯟꯕ ꯃꯇꯝꯅꯤ꯫ ꯁꯟꯖꯥꯕꯨꯡꯗꯒꯤ ꯁꯟꯁꯤꯡꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯡꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤꯕꯨ ꯊꯧꯅꯤꯖꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯜꯂꯕꯤ ꯅꯨꯆꯥꯗꯨꯗꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯄꯦꯟꯅ ꯀꯞꯂꯤ꯫ ꯃꯈꯨꯠꯇꯁꯨ ꯁꯦꯖꯦꯠ ꯑꯃ ꯄꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯀꯤ ꯃꯇꯥ ꯊꯣꯏꯅꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯀꯞꯂꯅꯨ ꯏꯇꯥ, ꯅꯨꯃꯤꯠꯁꯦ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯤ, ꯊꯦꯡꯂꯍꯜꯂꯁꯤ꯫ ꯊꯣꯏꯅꯨꯅ ꯉꯥꯡꯂꯤꯕꯗꯨ ꯂꯥꯏꯔꯤꯛꯅ ꯇꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯇꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥ, ꯅꯪ ꯍꯜꯂꯣ, ꯑꯩ ꯃꯐꯝꯁꯤ ꯂꯩꯍꯧꯔꯒꯦ꯫ ꯃꯗꯨ ꯌꯥꯗꯦ ꯏꯇꯥ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯅꯨꯅ ꯃꯉꯛ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯤ꯫ ꯏꯇꯥ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯏꯇꯥ, ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯕ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦ ꯏꯇꯥ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯃꯇꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯊꯣꯏꯅꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯏꯔꯤꯛꯅ ꯏꯇꯥ, ꯑꯩꯕꯨ ꯆꯤꯡꯒꯅꯨ, ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯗ꯭ꯔꯦ ꯏꯇꯥ, ꯑꯩꯕꯨ ꯆꯤꯡꯒꯅꯨ꯫ ꯃꯗꯨ ꯌꯥꯗꯦ ꯏꯇꯥ, ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯅꯨ꯫ ꯃꯥꯅꯗꯤ ꯅꯪꯕꯨ ꯑꯗꯨꯛ ꯎꯁꯤꯗꯅ ꯈꯜꯂꯒ ꯀꯩꯒꯤ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯒꯅꯤ? ꯀꯥꯟꯅꯗꯦ ꯏꯇꯥ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯂꯥꯏꯔꯤꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯈꯖꯤꯛꯇꯤ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯅꯝꯗꯅ ꯂꯥꯏꯔꯤꯛꯄꯨ ꯃꯌꯨꯝꯗ ꯊꯤꯟꯖꯤꯟꯕꯤꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯜ ꯑꯗꯨ ꯀꯜꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥ, ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ, ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ꯫ ꯑꯩꯁꯨ ꯆꯠꯂꯒꯦ, ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯃꯉꯛꯇꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯝꯃꯤ꯫ ꯃꯆꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯏꯔꯤꯛꯀꯤ ꯃꯅꯝ ꯇꯥꯊꯣꯠꯇꯨ ꯃꯤꯄꯥꯏꯔꯝꯃꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ꯫ ꯊꯣꯏꯅꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯊꯣꯠꯅ ꯈꯥꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ, ꯅꯪꯒꯤ ꯅꯇꯥꯁꯤ ꯀꯩꯗꯧꯔꯕꯒꯦ? ꯏꯅꯝꯃ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯊꯣꯏꯅꯨ, ꯏꯅꯝꯃꯗ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨꯅꯦ꯫ ꯏꯅꯝꯃ, ꯉꯁꯤꯗꯣ ꯇꯥ ꯃꯥꯟꯖꯅ ꯂꯥꯏꯔꯤꯛꯀ ꯎꯅꯁꯦꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅꯤ ꯊꯣꯛꯂꯨꯕꯅꯤ, ꯑꯗꯨꯒ ꯇꯥ ꯃꯥꯟꯖꯅ ꯏꯇꯥꯗ ꯀꯥꯏꯅꯔꯁꯦꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯏ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯑꯩꯒꯤ ꯏꯆꯜꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯅ ꯎꯅꯖꯈꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥꯅ ꯃꯤ ꯑꯣꯏꯔꯕ ꯀꯥꯟꯗ ꯏꯆꯜꯕꯨ ꯃꯤꯔꯥꯏꯕ? ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯃ, ꯃꯤꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯂꯧꯊꯣꯛꯄ ꯂꯣꯏꯔꯒ ꯃꯥꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯃꯤꯗꯤ ꯏꯀꯥꯎ ꯀꯥꯎꯅꯔꯦ꯫ ꯑꯗꯣ ꯏꯅꯝꯃ, ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯈ꯭ꯔꯦ, ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯆꯠꯈ꯭ꯔꯕꯗ ꯇꯥꯊꯣꯠ ꯃꯆꯜꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯔꯤꯛ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯩꯔꯤꯛ ꯃꯅꯝꯕꯗ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯇꯥꯊꯣꯠꯅ ꯏꯁꯤ ꯀꯞꯀꯅꯨ, ꯏꯆꯜꯅ ꯀꯞꯄꯗꯣ ꯏꯅꯝꯃ ꯌꯦꯡꯕ ꯉꯝꯗꯦ, ꯁꯤ ꯇꯣꯛꯑꯣ, ꯀꯞꯂꯅꯨ꯫ ꯂꯩꯔꯤꯛ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯖꯦꯠ ꯑꯗꯨ ꯃꯅꯝꯕꯗ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯇꯥꯊꯣꯠ ꯆꯦꯗꯨ ꯂꯧꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯄꯥꯔꯝꯃꯤ꯫ ꯆꯦꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ꯫ ꯂꯩꯔꯤꯛ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯕꯨ ꯏꯃꯥ ꯂꯨꯍꯣꯡꯅꯅꯕ ꯋꯥ ꯂꯦꯞꯅꯕ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯁꯣꯏꯅꯥꯏꯕꯤ ꯑꯃ ꯑꯣꯏꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩ ꯊꯣꯏꯗꯣꯛꯅ ꯁꯛ ꯐꯖꯕ ꯊꯤꯕꯗꯤ ꯈꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯤ ꯃꯍꯥꯛꯇꯣ ꯁꯣꯏꯅꯥꯏꯕꯤ ꯑꯣꯏꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ꯫ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯃꯣꯏ꯫ ꯍꯣꯏ, ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯕꯤꯈꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯤ ꯑꯁꯤꯗꯒꯤ ꯇꯠꯅꯔꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ, ꯑꯩ ꯁꯣꯏꯅꯥꯏꯕꯒꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯤꯡꯊꯣꯜꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯇꯥꯊꯣꯠ ꯆꯦ ꯑꯗꯨ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯍꯥꯛ ꯌꯥꯝ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯜ ꯑꯁꯤ ꯃꯍꯥꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯂꯥꯏꯔꯤꯛꯇ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕꯗꯨ ꯇꯥꯊꯣꯠꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯃꯆꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤ ꯀꯞꯀꯅꯨ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯅꯨꯄꯥꯕꯨ ꯃꯥ ꯈꯛꯇꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ ꯏꯆꯜꯁꯤꯗꯤ꯫ ꯅꯃꯥ, ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯑꯩꯁꯤ ꯁꯣꯏꯅꯥꯏꯕꯤꯅꯤ ꯈꯪꯅ ꯈꯪꯅ ꯃꯥ ꯑꯩ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯈꯤꯕꯅꯤ ꯅꯃꯥ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜ
पुंबना अखोइनिगी मरीसी खंगबनी अदुगा हुजिकना माने बो मिराइदुना लमलांदी कनागा नुंगसिलि पुनसेम गिदौरेइनामा अदुना बुने नंसु मागी वखल काउथोक हाइरिबनी मियोइबगी मपोक्ति खुबा खुनमनी ngasi nangna ikaiba nanglibasa asu nongmadi ikaiba nangloi hainingai leite mana tawuna mana phangjabani afaba taw migidi poloida afaba tum oibani phattaba taw migidi poloida phattaba tum oigani aduna nangsu mabu ningsinglanu kaukthokpo tamlo asumna mana themjinbiri leirik asi na tathiba leisabi amani leirik na manjabu aduki matik nusijai manja dukhrabi masani awat pana thallaba manjabu mahakna mateng kaya pangbiki ahing kaya tumdana phisa duna manama madi magi tasawbu khanghandana lona silgi mateng tawduna mabu pung isai pena khungba tamba thabiki asida sunate magi tasawda haizaduna manjabu sana konungda ningthogi seisakpu oina basilhanki manja hujikti nungayai pharakli aduna mabu sembiragu misa kauduna lamlami kana maga punsilai punsenki gadawri aduga mabu senbirak leirik puna soinai haiduna mirairamle leirik magi ningol kada kap tuna masinda asumna sonjari tamanja nangbo ai nungsi ai bu thadok loi hai badai karigino nangna ngasi phamda asum aba chaina ma pibiramli basibo ningsingle adungai matamdu leirik manjaga ahan mathengna banumit Thoino amadi leirik ising pun amam paiduna ising sokpa lakpagi lambidani manjana ijalani ising sokpa lairo Thoino na hoida manja laini Thoino nangi natase karimin kauke leirik kawi madi nange udena madi yumdagi mapal kaya thoktabani o nangi natase wamta ngangde kaigino ta manja aigi tase wa kaya ngangdabani ado ekhoi mukjalagi hoi hoi manjana leirik ta yengduna asumna khalami onthok nasum tizaida manja leirik pahan ubada nusiba phawrami leirik su adu mangai manja bu ahan urubada nusiba phawrami thoinuna ta manja se yeng ma tawida ha tanja haibo sikido nupa duro tanja bo thoino noklaga asum haireklami ho tanja haiba natiye manja haiba manja hausiki nupado manja kaubane o manja haiba magi mit yengdo yade nangonda chado ko yengemi is nangsidi haima yengemi sengba leisabi ani do nokli thoino anama matamda lerika wari sana matamda wa launa ngangduna sanai natrabadi mahaki matana taramde asumna sumhauki numit khudengi leisa ani duna ising sokpo tholakpada manjana dum ngairami amadi wari kaya saba hujilakhi adubu leirikti makoina sanari wari di yausiluti magi haibabu manjabu lona yengjaba sini numidangi matamni tathona leirik insam da semu law leirik inama kaidagi hentang no sem doibo tathot nokladun haireklami ho insang semu haiba henjang haima aidi hentak haina taruri lao ko dudi chakhumdani leirik henjang semduna manamagi mateng pangli tanjaduda asawbasu mayumda halaklami asawbuna kari mathel tawragi sauri emaga aduga kanglayense paknam manamli adudi yam harani da chak phajan chatharagi ngasidi isen thoibi nangbu nanamagi mateng tawiro kaino ta songna haidubo aibu mata matawidi aibu kaidawragi haima ho mata ama tawe haba natiye nangbu nanamagi mateng tawira haiba tawrini aigi nase seran toran hekte taba saunu ko taso ho farese nupi khongambulda ising lumra lumlabani khudeng daidok jaram lage thokpiro maningda asumna makhoigi imung adu nungsi sana leiba imung ama oirami adugi sumathakta selthum paiba imung amani makhoigi awatpa mata leikte adubu makhoi nongmata wakhal nungaina leibadi ngamlamde maramdi leriki khanbada yamna wajarami nongmagi numit amani lerina thoinobu ising sokpagi hawa laklami thoinuna khonjel khitang kalapna khumlaklami ita nang ising sokpagi hawa la abra la ini lao salasi ngasidi ai isayam ngamje nangna than chaluro kari oina ngamjino
ลูกแล้วเต้าบะฮะไล่ตัวเอบะอะดูเขาสิเขาอาไม่บตานั่นแต่บะโหไล่ตัวเอให้บะนั่นเตบะไล่เขาเต้าเอให้บะเนี่ยอะดูดีน้องมังคำให้เท่าโหยไออิมานี่ก็จะคิดบะเนี่ยอะดูกันเนี่ยพูดแล้วก็ทักตัวนี่อาสมนายระกะมาทันตามุรุมมุรุมส่วนใจอิสานี่สังกำดับนี่เล่าเล่าดังงังบดสีดาวเรย์พาเรดูดีอิตาไอ้มุจละเกนักสุนาบทุนพารกว่าอาศัยรำละกะมาสุมาทันตาอิสิงโซปลักลำมีมันจันเล็บจนเลยบดูเลริกนาอุดามีมันจะเลริกอุบดันนกเฟตตัวอดูกะเลริกปุกเอาจเรเลริกตีมันจันนกลักบดูอุบดาอีกายดูนนทักขีอดูกะมันจันนักอุบดสุตารำดีเลริกตาดูนังไว้นักอุริเชเลริกคนเจลมาตากุมลักกุมตัวบดูดามาไม่ดูนกขลักแล้วก็ยังเล็กบดามันจะดูมากินักเขาได้จัดตุนเลยรำมีก็อินุเลริกอันนั้นก็รักเหรอตาสินเดบิจักรีดูบ่ก็อินุมานามันจินเดบังเลี้ยงเลี้ยงสิบ่ใครให้ซะเนาะเลริกไอ้ขนมไทยกี่มันจะน่าหาริบดูเลริกที่ตารำดีกันนังงบ่อยระบดีมาสุตากระดับนี่อดูบุมันจะน่าตับนังงบ่อยปนะตาบังงำลำดีเลริกไอ้นังบุตรไม่สิ่งนั้นสิเลริกที่มันจะน่าหาริบดูตารำดีเลริกน่าสมตุมิเลยบดูดามันจะอีกายบุพาวรักลำมีเลริกนังสวากระเดียก็ยินตุมิเลยดูบ่ไอ้กี่ตัวเสียนังให้นัดรับบ่เลริกตุมิน่าดมเลยเลริกที่มาตัวดูดามันจะตัดเสียงนะอีกายบุพาวรักลำมีฟารีไอ้เจลกี้นังกี่มังเดลิบตุนะนังกี่ปะคงไงบุกี้ไอ้เงินตะปังกันเลยใช่ไอ้เจลกี้อาศัยให้นะนิงมดานะเลริกที่ยิงลำแล้วก็จัดบ่าวบุกะตามันจะไงคู่มันจะจัดลำบัดกิเลปีตามันจะนังก็ใส่ตะกี้ให้ดูกันเนาะไอ้ยังแต่ตาดีก็อินว่าชิวเลยนังกี่เสบูกระดิ่งนริบายดูตามันจะไอ้เสียมียามก็มีมันนะนะตัวนี้หิงลิบินี่ไอ้เสียน้าตาเทระบีเลยสามันนี่กระดิ่งให้ไปเลยนังหาริสิงดอไอ้กระดิ่งชุดตาบังงำดีอาศัยให้นั่นเลยอีกการดูนะมาไม่ดูนนทักกี้มันจะคนเจลอดูใครลองให้รักลำมีเลยสิไอ้คนที่ยิงลงอาศัยให้น้ำมันจะนะเลริกขดังดูไปดูนะมังคนที่ยิงหันลีเลริกอโมอีการดูนนทักกี้ไอ้เสียมีมานาดับบินี่นังในงอนดานิงมดามิยิงลำบดอมาดูการิกิโนไอ้นาตามันจะนะให้บัคมดีให้นะวาราริบระไอ้นังบูลานะขลุริอดูกินี่เอาสิกตีอาเซียงวัคังลีตามันจะนะมาใส่จิเลี้ยงลิบดอการิให้ริโนมันจะคนเจลดูคิดตั้งลองให้รักลำมีโหดูบุรอไอ้นังบูทำไมเสียงนุชีให้บ่เลยริกมามิดอันนี้ดูตัดทักมันจะที่ยังรักลำมีเลยริกไอ้นังบูทำไมเสียงนุชีรุรินังดีไอ้บุนุชีบังกำลอยจ้าไอ้ที่สวยในบินีตามันจะนังบุมีนนกนบินีนับบังบิกินุปานให้นะไอ้มาดูกำลอยกันนานกนด้วยบ่นังแต่น่ะไอ้ยินุชีบสิยาบิโออัตุปดีกัยชูดาร์กาตาเดเลยริอาสมนามาคอยอันนี้นุมินอาศิดกีนุชินบ่าวขี้ตัดโทษนะเลยริกอิสันถอยเบียนังบุกไกดาวระเกะไงฮักนิ่งซิงเมื่อกี้ปากแต่ตาวริงไงเลยริกมันมาบุกเกาหลีดูตารุ่ยเจตัดโทษนะเลยริกมาสาโดให้ฟิตโนมีอินามาไกดาวระเกะนังบุอิสันถอยเบียนังกระดุมนาเต้ากันนังเกสิกุมพิบัมเสอินามาเย่งมันงำเดอินามาไอ้ให้พังคังแต่นาไว้เลยริกนังเกี่ยวว่าบุตรอินามาสุขังอีฮัดบุมีพัฒนากิดมาการเกี่ยวสมาดูเลยกันเนี่ยการนาเดสิจากเสขจิกซาโตอินามันอินบิกิเสอาสมนามันเทมนาอุดนาสักอินบิรินุมิดอดุสุฮาวครีอาสมฮาวกีบันฮาวสิกตีเลยริกมันจะกี่ว่าเขาขจิกก้าวรักลามีทุยนูนะอินามาอิตาเสไอ้กับป้าตางาพาบจัลุกะโหยจัลุโซการุการดับสัตตุยโนให้ยังงี้ดาคุลกีป้าตางาพาบกิทรมปังทุกันให้อาดาชุมจัลุเกตัวบ่จัลุเลยริกลาวสินาตาโนสรีบุสิงจุเสสารสิลาโอพิซาคนเด็กกุมทารักลากาเลยริกนามาคาดัดทาริบะพิดาดุดพัมทารักาอสุมให้รักลามีฮาวนี่เดสิเดียทุยนูนะฮาวจะดีกันโนไอ้เนสุบุสิงจุบุฮาวเดให้บรอฮะก็ให้บุโนโหฮาวนี่สารสิให้บะสารสิอาสมนามาคอยหุ่มสิงจุสารีนุมิดอดุสุฮาวครีมาทังกินนุมิดนี้ทุยนูนะ
ꯅꯪꯁꯨ ꯉꯥ ꯐꯥꯅꯕ ꯏꯜꯂ ꯂꯣꯡꯂama ꯄꯨꯔꯒ ꯂꯥꯛꯄ ꯌꯥꯕꯅꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯉꯥ ꯍꯥꯞꯅꯕ ꯇꯨꯡꯒꯣꯜ ꯄꯣꯔꯛꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯄꯨꯔꯛꯏꯁꯤꯃꯛꯇꯗ ꯉꯥ ꯍꯥꯞꯅꯕ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯃꯍꯥꯏꯅꯤ ꯃꯥꯅ ꯃꯈꯨꯝꯅꯤ ꯑꯣꯟꯊꯣꯛꯄꯅꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯍꯣ ꯀꯩꯁꯨꯝ ꯍꯥꯏꯗꯤꯌꯦ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯥꯠꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯨ ꯉꯥ ꯐꯥꯕꯒꯤ ꯊꯧꯔꯝꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯂꯩꯔꯤꯛꯅ ꯅꯤꯡꯊꯧꯁꯨ ꯂꯥꯏ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯂꯩꯃꯔꯦꯝꯕꯤꯁꯨ ꯌꯥꯎꯔꯛꯂꯤ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯉꯥ ꯐꯥꯕꯒꯤ ꯊꯧꯔꯝꯁꯨ ꯍꯧꯔꯝꯃꯤ ꯊꯣꯏꯅꯨꯅ ꯉꯥ ꯀꯟꯅ ꯐꯥꯔꯤ ꯂꯩꯔꯤꯛꯅ ꯉꯥ ꯍꯥꯞꯅꯕ ꯇꯣꯡꯒꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯇꯥꯅ ꯉꯥ ꯐꯥꯔꯤꯕꯗꯨ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯉꯥ ꯐꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯌꯦꯡꯂꯤꯉꯩ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯑꯃꯅ ꯄꯥꯠ ꯃꯄꯥꯜꯗ ꯐꯝꯂꯤꯕ ꯂꯩꯔꯤꯛ ꯑꯗꯨꯗ ꯗꯣꯝ ꯍꯦꯛ ꯇꯨꯁꯤꯜꯂꯨꯔꯦ ꯂꯩꯔꯤꯛꯁꯨ ꯃꯁꯥꯗꯣ ꯉꯥꯛꯄ ꯉꯝꯍꯧꯗꯅ ꯄꯥꯠ ꯑꯗꯨ ꯇꯥꯁꯤꯜꯂꯝꯃꯤ ꯍꯩꯃꯥ ꯂꯩꯔꯤꯛ ꯄꯥꯈꯠꯅ ꯊꯣꯏꯅꯨꯅ ꯃꯇꯥꯕꯨ ꯀꯧꯖꯩ ꯂꯩꯔꯤꯛ ꯑꯗꯨ ꯏꯔꯣꯏꯕ ꯍꯩꯇꯕꯅ ꯏꯔꯥꯛꯅꯔꯝꯃꯤ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃ ꯏꯁꯤꯡꯗ ꯖꯝ ꯂꯥꯎꯅ ꯆꯣꯡꯊꯈꯤꯗꯨꯅ ꯂꯩꯔꯤꯛꯄꯨ ꯀꯪꯐꯥꯜꯗ ꯊꯥꯡꯒꯠꯄꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯂꯩꯔꯤꯛ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯂꯩꯔꯤꯛꯅ ꯏꯇꯥ ꯌꯨꯝ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯤꯛꯇ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯇꯥꯊꯣꯠꯅ ꯍꯩꯃꯥ ꯂꯩꯔꯤꯛ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯅꯁꯥ ꯄꯨꯝꯕ ꯆꯣꯠꯂꯗꯤ ꯊꯣꯏꯅꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯄꯥꯠꯇ ꯇꯥꯁꯤꯜꯂꯤꯅꯤ ꯅꯝꯃ ꯇꯥꯊꯣꯠꯅ ꯁꯤꯁꯦ ꯐꯤꯁꯦ ꯍꯣꯡꯗꯣꯛꯂꯣ ꯑꯃꯨꯛ ꯅꯥꯕ ꯇꯥꯔꯦ ꯐꯃꯨꯡꯗ ꯅꯁꯥꯗꯣ ꯂꯨꯝꯅ ꯂꯩꯔꯨꯔꯣ ꯊꯣꯏꯅꯨꯁꯨ ꯃꯇꯥꯕꯨ ꯊꯝꯂꯝꯂꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯑꯆꯧꯕ ꯁꯥꯎꯅ ꯋꯥ ꯉꯥꯡꯂꯤ ꯅꯨꯄꯤ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯅꯍꯥꯟꯒꯤ ꯋꯥꯐꯝꯁꯤ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯁꯤꯕꯣ ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯨ ꯂꯩꯔꯤꯛꯅ ꯃꯣꯏ ꯇꯥꯆꯧꯗ ꯈꯪꯍꯟꯕ ꯄꯥꯝꯗꯕꯗꯨꯒꯤ ꯂꯣꯠꯄꯅꯤ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯜꯅ ꯀꯌꯥ ꯃꯇꯦꯡ ꯇꯧꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯤ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯁꯦꯜ ꯈꯔ ꯄꯥꯏꯔꯦꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯃꯤ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯎꯁꯤꯠꯇꯕ ꯏꯆꯜꯒꯤ ꯃꯕꯨꯡ ꯑꯩꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯥ ꯀꯥꯎꯔ ꯃꯥꯜꯂꯦ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯌꯥꯔꯦ ꯁꯤꯗꯣꯛꯄꯤꯔꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯀꯩꯗꯧꯕꯒꯦ ꯑꯗꯨ ꯃꯣꯏ ꯇꯥꯆꯧꯗꯤ ꯀꯔꯝꯅ ꯈꯪꯂꯤꯅꯣ ꯋꯥꯐꯝꯁꯤꯕꯣ ꯃꯥꯟꯖꯒ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯧꯁꯥꯟ ꯎꯕ ꯇꯥ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯅꯤ ꯑꯩꯁꯨ ꯉꯁꯤꯗ ꯈꯪꯕꯅꯤ ꯃꯥꯒꯤ ꯃꯥꯟꯖ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯊꯦꯡꯅ ꯃꯇꯝꯗ ꯂꯦꯝꯅ ꯊꯥꯔꯣꯏꯃ ꯈꯪꯅꯤꯕ ꯃꯥ ꯑꯁ ꯌꯥꯔꯤꯕ ꯇꯣꯛꯄꯤꯔꯣ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯒ ꯀꯔꯤ ꯋꯥꯍꯧꯗꯒꯤꯅꯣ ꯍꯪꯅꯔꯛꯂꯗꯤ ꯏꯆꯜꯁꯦ ꯃꯤꯌꯥꯃꯥꯡꯗ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯅꯨꯄꯤ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯆꯜꯒꯤ ꯊꯃꯣꯏꯗ ꯁꯛꯂꯝꯗ ꯃꯣꯏ ꯆꯥꯒꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯕꯒꯨꯝ ꯇꯧꯏꯅꯦ ꯌꯥꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯛꯁꯨ ꯃꯥꯟꯖꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯈꯔ ꯀꯥꯎꯊꯣꯛꯂꯕꯅꯤ ꯑꯗꯨꯅ ꯌꯨꯝꯁꯤꯗꯅꯦ ꯃꯥꯟꯖꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯝꯇ ꯁꯥꯟꯅꯔꯣꯏꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯩꯔꯤꯛꯅ ꯏꯅꯝꯃ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯏ ꯑꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯗꯕꯅꯤ ꯏꯅꯝꯃ ꯋꯥꯍꯟꯕ ꯌꯥꯄꯣꯟꯇꯦ ꯇꯥꯊꯣꯠꯅ ꯂꯩꯔꯤꯛꯀꯤ ꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯟ ꯋꯥꯅꯤꯗ ꯏꯅꯝꯃꯒ ꯑꯗꯨꯝꯅꯦ ꯈꯔ ꯈꯔ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ ꯍꯣꯏ ꯏꯅꯝꯃꯁꯦ ꯀꯩꯁꯨ ꯋꯥꯔꯣꯏꯌꯦ ꯑꯗꯨꯅ ꯊꯕꯛꯇꯣ ꯅꯪ ꯑꯩ ꯆꯪꯗꯅ ꯈꯔ ꯈꯔ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯇꯅ ꯅꯣꯟꯊꯈꯤ ꯂꯩꯔꯤꯛ ꯀꯩꯗꯧꯔꯒꯦ ꯂꯩꯔꯤꯛ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯈꯤ ꯇꯥꯊꯣꯠꯅ ꯂꯩꯔꯤꯛꯀꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯇꯥꯊꯣꯠꯅ ꯃꯈꯨꯟ ꯏꯪꯒꯤꯠ ꯇꯧꯔꯤ ꯀꯩꯁꯨ ꯇꯧꯗꯦ ꯏꯅꯝꯃ ꯇꯥꯊꯣꯠ ꯅꯨꯡꯁꯤꯅ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯒ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯈꯔ ꯂꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃꯗ ꯁꯦꯡꯅ ꯍꯥꯏꯌꯣ ꯏꯅꯝꯃ ꯑꯩꯁꯤ ꯀꯔꯤꯒꯤ ꯏꯃꯥꯅ ꯅꯥꯝꯃ ꯁꯣꯏꯅ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ ꯑꯁꯨꯝꯅ ꯄꯣꯛꯄꯤꯔꯝꯗ ꯑꯣꯏꯔꯕꯗꯤ ꯑꯩ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯏꯅꯝꯃ ꯂꯩꯔꯤꯛ ꯑꯗꯨꯝꯅ ꯍꯥꯏꯅꯨꯁꯦ ꯃꯁꯤ ꯄꯨꯝꯕ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ ꯏꯆꯟꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯦ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯅꯪꯒꯤ ꯇꯥꯆꯧꯅꯅꯦ ꯅꯪꯒꯤꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯈꯛ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯍꯥꯏꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔ ꯃꯄꯤ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ ꯇꯥꯊꯣꯠꯇꯨ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯒ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯕꯗ ꯃꯁꯥꯗ ꯋꯥꯔꯝꯃꯤ ꯇꯥꯟꯖꯥꯗꯨ ꯊꯣꯏꯅꯨꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯥꯐꯤꯡ ꯆꯦꯜꯂꯛꯂꯝꯃꯤ ꯂꯩꯔꯤꯛ ꯄꯥꯎ ꯅꯨꯡꯉꯥꯏꯕꯝ ꯂꯩꯔꯦ ꯇꯥꯊꯣꯠꯅ ꯀꯔꯤ ꯄꯥꯎꯅꯣ ꯊꯣꯏꯅꯨ ꯑꯗꯨꯕꯨ ꯏꯅꯝꯃ ꯇꯥ ꯃꯥꯟꯖꯗꯣ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤꯗꯅ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯉꯔꯥꯡ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯥꯅ ꯏꯇꯥꯕꯨ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯅ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯃꯉꯣꯟꯗꯅꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤꯅꯤ ꯈꯨꯜ ꯄꯨꯝꯕ ꯋꯥ ꯂꯥꯎꯔꯦ ꯃꯥꯟꯖꯒꯤ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦꯅ ꯏꯅꯝꯃ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯅꯔꯤꯗꯨꯕꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯗꯦ ꯑꯝꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨ
Ho ita, ta manjagi luhongbado kaire ye, magi nupido atopa nupada sienkhre ye. Karino haisibo, onthokpanida. Thoinudi kalakpeli, maram chatunane haina manjabu chairi. Asumna numit adusu haukhre nongmagi numit amani leirik. Labuk tai tha potha thiluraga mayum tamna halakpagi lambida chatlingei. Tunglomdagi nupa amana lairiki khudangda tap launa pharaklami lairik ithak thakana. Tamanja. Lairik. Ai nangbulo bulak labani. Chalasi. Lairik manjana haribudu tarudre magi thokpa mabu thado haina haireklami. Kaino ha. Ai khudang si thado. Haujik aina khulgi mi tadanaba laurati nang tei saroi. Nangbu kanana aigondagi kanbini. Nangbu aina pudun chatladabani. Lairik manjana haribadu karisu taba ngamlamdi adubu manjagi mataududa mabu manjana phagadore haiba khangladuna masa kanjanaba asumna lauraklami. O kana lege ai bomda kanbiyo kana lege lambi dusu mi itak tak bagum khudong chabadu manjana lauraga lariku phanabu hotnarami. Manjana kana laukhalaklammi. Hey, tumile. Nang boina phadun pubada kanan thingani. Ngasidi nangbu aina yimdu puradabani. Nangise ai nupi naina usitribra. Ai khudang si thado haibane. Thadoi, sukta thadoi. Lairik saungna manjagi mamaida kupakna tharami. Nangna kubak lising ma tharabaso. Aina nangbudi sungtha thadoi. Asumna ni dumuk naringai tunglomdagi nupa amana manjabu kautharai. Manja uprang uptuna tai. Nupaduna manjabu phajana phutharami. Manjasu nupadu phunabu hotnai. Adubu nupaduna sumasum lakjarakpadagi mafamadu thadoklamdaga sienkhirami. Nupaduna Ichal kaisu soktabra. Lairik tumina dumlai. Isan sokra haibani kai soki. Kaina man harishiba machin sidi panglengda lengi. Adubu tabudi phangni. Ton kreda ise. Karamna ngasida thengnaba kangsida. Nangna nganglido tadi launa ngangona haiduno. Asumna madong khanjei nupaduna isalgi miyum kai kauke. Lairik nupaduda yengbudamak yengi karimta haide. Isal kadawrage nangbo. Ai nanglisi khumbai tabro kaina masibo managa pangjalo. Lairiksu magi punsibu kanbiraga karisu haidrabadi phajadre khanna asumna hairaklammi. Ibung nasaidagi ibungna nganglido nachaldi amta taba ngamte. Yaragadi kitang launa ngangbiyo. Koino aisibo. Lairik makha taraklami. Aise mimana debi amani. Ai nata thiba misak amani. Nupadudi lairiki samsamjaba mawngduda yamna nungsizarami aduga lairikta yenglaga khonjel khara kanna wari saba hauraklammi. O ai dana khangdudre ado isalgi ming kai kauke. Lairik kawi ado ibungidi aigina malem kawi. Ha wanglen haiba. Malemdu nokfe tawna lairikta yenglaga natte haibagum makokto hairaga asumna hairaklammi. O malem haiba malem. O malem. Malemdu khonjel khara kanna asumna hairaklammi. Haujikidubu kanano? Aiga hana khangnaramba mini. O matamse mi yamna phattaba lairi aduna nathan than chatkano. Ada ibungse hana ukhrabagum. Nahan pata iraknabagi aibu kanbibudura. Mani kaurabo. Kaudeda. Asumna aniduna wari taurini haina tauribadu ataw minadi soidan noklani. Malemna wa nganglibadu laikai tarit lana taramlani amuk toiba hauna ngangli larikna tanaba haina. Asumna lariki thongalsu yoraktuna larik lehori. Malemsu mayumda hankhirami. Tathotna. Lairik halaklabro. Kai ngangdoi sibuinama. Ngasai kay hangona haikige. Ho halaklabra hangbane. Halai nama. Adugana aina halakpagi lambida tamanjana ai khudang si pairaga chingini ne. Asi haina thokiba thakdokkumba manamada tamjarami aduga malemna mabu manjagi makhudagi kanbirakpa amadi malemna mabu nahanongma pata iraknabadagi kanbikibagi warisu sithadana tamli. Kaya ta mathong chajiba angangnu yengune khangmidana ai moigi miyumda chatlagane moigi mamada masa ngawdo phajilu hairuki mi usittaba khangni moi ngasidi. Tathot ngasidi aduki matik saukre masanbu manjana karisu leitana khanbaduda. Ado
ꯇꯥꯁꯧꯗꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯍꯥꯏꯒꯨꯝ ꯁꯤꯒꯣꯏꯅꯃ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯔꯗꯤ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯍꯣꯏ ꯍꯣꯏ ꯂꯩꯔꯤꯛ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯣ ꯏꯅꯝꯃ ꯑꯁꯤꯗ ꯆꯠꯂꯨꯒꯦ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ ꯏꯃꯨꯡꯗ ꯆꯪꯉꯣꯕ ꯏꯅꯝꯃ ꯑꯁꯤꯗ ꯆꯠꯂꯨꯒꯦꯕ ꯀꯥꯏꯗꯅꯣ ꯏꯅꯝꯃ ꯑꯁꯤꯗꯅꯦ ꯀꯨꯏꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯇꯥꯊꯣꯠꯇꯨ ꯆꯠꯈꯤꯔꯝꯃꯤ ꯇꯥꯊꯣꯠ ꯃꯥꯟꯖꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯃꯆꯟꯕꯨ ꯃꯥꯟꯖꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯈꯤꯗꯨꯅ ꯉꯥꯡꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯥꯟꯖꯒꯤ ꯃꯃꯥ ꯂꯩꯕꯤꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯀꯅꯥꯅꯣ ꯚꯤꯃꯥ ꯇꯥꯊꯣꯠ ꯀꯩꯗꯧꯔꯦ ꯀꯔꯤ ꯂꯩꯔꯒꯦ ꯏꯅꯦ ꯉꯁꯤ ꯃꯥꯟꯖꯅ ꯑꯩꯒꯤ ꯏꯆꯥꯅ ꯆꯠꯂꯝꯂꯤꯕ ꯆꯠꯇꯣ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯔꯝꯂꯕꯒꯤ ꯏꯆꯥꯅ ꯇꯥꯊꯣꯠꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯅꯦ ꯏꯆꯥ ꯋꯥꯔꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯋꯥ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯒꯤꯕꯨ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯂꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯕꯦꯝꯃ ꯁꯥꯎꯔꯨꯅꯨ ꯀꯩꯅꯣꯗꯩꯅꯦ ꯆꯨꯝꯅꯗ ꯂꯛꯅꯕ ꯑꯣꯏꯔꯝꯃꯕꯗꯤ ꯏꯅꯦꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯂꯥꯛꯑꯝꯃꯣꯏꯅꯦ ꯅꯆꯥꯒꯤ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯀꯦꯗ ꯍꯥꯏꯗ꯭ꯔꯒ ꯅꯆꯥ ꯀꯟꯈꯠꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯌꯥꯔꯦ ꯕꯦꯝꯃ ꯂꯦꯡꯕꯤꯈ꯭ꯔꯣ ꯅꯣꯏꯒꯤ ꯅꯥꯄꯪꯕꯤ ꯂꯩꯁꯥꯕꯤꯗꯣ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯔꯤ ꯍꯣ ꯄꯥꯝꯂꯝꯃꯣꯏ ꯈꯪꯖꯩ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯅꯈꯣꯏꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯥꯟꯗꯒꯤ ꯁꯦꯜ ꯄꯥꯏꯔꯦ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯣꯏꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯅꯆꯥꯅꯨꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯀꯥꯏꯈ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯐꯥꯒꯦ ꯊꯧꯔꯥꯡꯕ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯀꯔꯟ ꯇꯥꯔꯛꯇꯅꯕꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯕꯤꯌꯨ ꯅꯆꯥꯅꯨꯄꯥꯗ ꯍꯣ ꯅꯣꯏꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯀꯩ ꯍꯥꯏꯗꯧꯔꯤꯒꯦ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯁꯦꯜ ꯈꯔ ꯁꯣꯛꯆꯤꯜꯂꯨꯕꯗꯨꯁꯨꯅꯦ ꯑꯊꯨꯕꯗ ꯄꯤꯔꯛꯂꯅꯤ ꯑꯗꯨꯅ ꯂꯦꯡꯕꯤꯈ꯭ꯔꯣ ꯏꯅꯦ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯒꯤ ꯂꯝꯆꯠꯇꯣ ꯁꯦꯝꯗꯣꯛꯍꯜꯂꯨꯅ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯅ ꯏꯅꯦꯒꯤ ꯏꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝ ꯂꯥꯟꯕ ꯊꯕꯛꯅꯤ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯅꯦ ꯚꯥꯞ ꯇꯥꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯌꯥꯔꯦ ꯂꯦꯡꯕꯤꯈ꯭ꯔꯣ ꯅꯣꯏꯒꯤ ꯅꯆꯟꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥꯅ ꯅꯣꯏꯒꯤ ꯅꯥꯄꯪꯕꯤꯗꯨꯗ ꯀꯔꯟ ꯇꯥꯕ ꯑꯣꯏꯔꯝꯃꯣꯏ ꯅꯣꯏꯒꯤ ꯅꯥꯄꯪꯕꯤꯗꯨꯅꯅꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯐꯥꯒꯦ ꯇꯧꯕ ꯑꯣꯏꯔꯤꯅꯤ ꯅꯣꯏꯒꯤ ꯅꯥꯄꯪꯕꯤꯗꯣ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯅꯦ ꯕꯦꯝꯃ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯗꯣ ꯐꯥꯖꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯄꯥꯝꯖꯗꯦ ꯂꯨꯍꯣꯡꯕ ꯀꯥꯏꯈ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯅ ꯇꯧꯅꯣꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯌꯥꯔꯦ ꯏꯕꯦꯝꯃ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯩꯅ ꯍꯦꯟꯅ ꯅꯣꯏꯒꯤ ꯅꯌꯨꯝ ꯑꯁꯤꯗꯅꯦ ꯂꯩꯖꯅꯤꯡꯕ ꯅꯠꯇꯦ ꯅꯆꯥꯗꯣ ꯐꯥꯖꯤꯜꯂꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯆꯜꯗ ꯍꯦꯛ ꯀꯔꯟ ꯇꯥꯔꯛꯂꯕ ꯅꯆꯥꯅꯨꯄꯥꯗꯣ ꯈꯨꯜ ꯇꯥꯛꯇꯨꯅ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤ ꯉꯝꯗꯦ ꯌꯦꯡꯉꯣ ꯃꯗꯨ ꯉꯝꯕ ꯇꯥꯊꯣꯠꯅꯤ ꯀꯥꯎꯕꯤꯅꯨ ꯏꯁ ꯌꯥꯝ ꯂꯤꯡꯅꯒ ꯋꯥ ꯉꯥꯡꯉꯤꯀꯣ ꯑꯍꯣꯏ ꯈꯔ ꯂꯤꯡꯅ ꯉꯥꯡꯖꯔꯦ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯟꯗꯛꯅ ꯍꯟꯗꯛ ꯑꯣꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯆꯜꯗ ꯍꯦꯛ ꯌꯦꯜꯂꯛꯂꯕ ꯅꯥꯇꯩ ꯀꯌꯥꯗꯤ ꯆꯥꯅꯔꯣꯏ ꯅꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯗꯣ ꯃꯗꯨ ꯐꯥꯎꯕ ꯊꯥꯗꯠꯄ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯌꯥꯔꯦ ꯕꯦꯝꯃ ꯈꯔ ꯊꯨꯅ ꯂꯦꯡꯕꯤꯈ꯭ꯔꯣ ꯊꯣꯡꯒꯥꯟ ꯑꯁꯣꯝꯗ ꯂꯩꯖꯔꯦ ꯑꯩ ꯋꯥꯏꯔꯝꯗ ꯁꯤꯠꯇꯣꯛꯀꯦ ꯌꯥꯝ ꯆꯥꯏꯔꯦ ꯃꯐꯝꯁꯦ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯕꯒꯦ ꯆꯠꯂꯦ ꯏꯅꯦ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯗꯣ ꯐꯥꯖꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯃꯥꯂꯦꯝ ꯑꯁꯤ ꯂꯥꯏꯔꯤꯛ ꯍꯣꯏꯒ ꯊꯪꯅꯕ ꯈꯨꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯧꯌꯥꯝ ꯆꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯃꯅꯤ ꯃꯥꯂꯦꯝꯒꯤ ꯌꯨꯝꯗꯅꯤ ꯃꯥꯂꯦꯝꯅ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯝ ꯀꯥꯟ ꯆꯠꯄꯤꯗꯣꯏꯅꯣ ꯂꯩꯃꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯆꯠꯀꯦꯃꯤ ꯅꯪꯕꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯄꯤꯌꯨ ꯍꯥꯏꯁꯤꯅꯤ ꯍꯣꯏꯗ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧꯗꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯕ ꯖꯥꯠꯅꯣ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯨꯛ ꯈꯣꯏꯗꯥꯔꯤꯕꯁꯤꯕꯣ ꯁꯛꯀꯤ ꯋꯥꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯂꯩꯔꯝꯃꯔꯣꯏ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯗꯧꯔꯤꯗ ꯏꯃꯧꯗꯣ ꯑꯗꯣ ꯏꯃꯥ ꯃꯍꯥꯛꯇꯣ ꯃꯤꯃꯥꯟꯅꯗꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯍꯥꯛꯇꯣ ꯅꯍꯥ ꯇꯥꯊꯤꯕ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯒꯤꯕꯨ ꯀꯔꯤꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥꯅ ꯌꯥꯔꯤꯀꯣ ꯏꯆꯥꯅ ꯑꯗꯨꯛ ꯈꯣꯏꯗꯥꯖꯔꯒ ꯀꯔꯤꯒꯤ ꯏꯃꯥꯅ ꯌꯥꯔꯣꯏ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒꯅꯦ ꯆꯠꯀꯅꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯔꯤꯛ ꯍꯣꯏꯗ ꯅꯨꯄꯤ ꯑꯍꯨꯝ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠ ꯆꯥꯗꯨ ꯂꯥꯛꯂꯝꯃꯤ ꯇꯥꯊꯣꯠꯅ ꯂꯦꯡꯁꯤꯟꯕꯤꯔꯣ ꯀꯔꯤ ꯂꯩꯔꯒꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯂꯩꯃ ꯅꯣꯛꯐꯦ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯁꯦ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯆꯥ ꯂꯩꯔꯤꯛꯄꯨ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯇꯥꯊꯣꯠ ꯑꯗꯨ ꯍꯔꯥꯎꯁꯤ ꯀꯗꯥꯏ ꯍꯔꯥꯎꯔꯣꯏꯁꯤ ꯀꯗꯥꯏ ꯍꯔꯥꯎꯔꯦ ꯍꯥꯏꯔꯕꯁꯨ ꯍꯔꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤ ꯅꯥ ꯇꯥꯊꯤ ꯈꯪꯈ꯭ꯔꯕꯗꯤ ꯈꯟꯕꯗ ꯂꯥꯏꯔꯤꯛꯁꯨ ꯊꯣꯡꯖꯦꯜ ꯃꯔꯨꯝꯗꯒꯤ ꯇꯨꯃꯤꯟ ꯌꯦꯡꯂꯝꯃꯤ ꯇꯥꯊꯣꯠꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ ꯑꯗ ꯑꯩꯒꯤ ꯏꯆꯟꯁꯤ ꯃꯤꯃꯥꯟ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯈꯤꯗ꯭ꯔꯦ ꯂꯩꯃꯅ ꯁꯠ ꯈꯨꯝꯂꯛꯂꯝꯃꯤ
ꯑꯩ ꯏꯕꯨꯡꯉꯣꯅ ꯇꯝꯕꯗꯒꯤ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯦ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯕ, ꯃꯗꯨꯗꯅꯤ ꯄꯥꯝꯖꯕ꯫ ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯍꯥꯟꯅ ꯁꯛ ꯈꯪꯅꯖꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯁꯥꯅ ꯆꯠꯂꯣꯅ ꯍꯥꯏꯃꯟꯗꯅ꯫ ꯏꯅꯦ ꯍꯣꯏꯅ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯣ ꯋꯥꯐꯝꯁꯦ ꯍꯣꯔꯦꯟ ꯃꯣꯏ ꯇꯥꯆꯧꯒ ꯑꯃꯨꯛꯇ ꯈꯟꯅꯖꯈꯤꯒꯦ꯫ ꯏꯍꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏꯀꯣ, ꯏꯆꯥꯗꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯃꯧ ꯂꯥꯏꯔꯤꯛꯇ ꯁꯣꯟꯗꯨꯅꯇ ꯂꯩꯔꯦꯃꯤ꯫ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯗꯩꯅꯦ꯫ ꯑꯗꯣ ꯏꯃꯧꯗꯣ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯂꯩꯔꯤꯛ, ꯍꯣ ꯂꯩꯔꯤꯛ, ꯊꯣꯛꯂꯛꯑꯣ ꯑꯝꯇ꯫ ꯂꯩꯔꯤꯛ ꯊꯣꯛꯂꯛꯇꯨꯅ ꯃꯅꯝꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯂꯩꯃꯅ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯃꯧꯁꯤꯗꯤ, ꯃꯁꯤꯗꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯉꯥꯎꯕꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯂꯨ ꯍꯥꯏꯗꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯏꯁꯦ꯫ ꯂꯥꯛꯃꯤꯟꯅꯕ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯁꯤꯗꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯃꯁꯤꯅ ꯏꯆꯦꯃꯣꯏꯒꯤ ꯃꯧ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯏꯆꯦꯃꯒꯤ ꯃꯧꯁꯤꯅꯅꯦ ꯃꯁꯛ ꯏꯐ ꯐꯖꯔꯅꯤ꯫ ꯇꯥꯊꯣꯠꯅ, ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ, ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯥꯂꯦꯝ ꯀꯧꯋꯦ, ꯃꯄꯥꯒꯤ ꯂꯧ ꯏꯪꯈꯣꯜꯗꯣ ꯃꯥꯅ ꯌꯦꯡꯁꯤꯜꯂꯤꯅꯤ꯫ ꯇꯥꯊꯣꯠ ꯃꯁꯥ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯣ, ꯃꯥꯂꯦꯝ ꯍꯥꯏꯕ, ꯅꯍꯥꯟ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯄꯨ ꯀꯟꯕꯤꯔꯦ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯛꯃꯤꯟꯅꯕ ꯃꯧ ꯑꯃꯅ, ꯊꯕꯛ ꯁꯨꯕꯒ ꯀꯟꯈ꯭ꯔꯖꯥꯅꯤꯗ, ꯑꯩꯈꯣꯏꯒꯤ ꯃꯤꯅꯦꯅ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦꯀꯣ, ꯐꯈ꯭ꯔꯕꯖꯥꯅꯤ ꯅꯨꯄꯥ ꯃꯆꯥꯗꯣ, ꯃꯕꯨꯛ ꯃꯄꯥꯎꯅꯒ ꯐꯔꯤꯕ꯫ ꯑꯃꯅ ꯑꯃꯨꯛ, ꯑꯁꯦꯡꯕꯅꯤ ꯌꯥꯝ ꯐꯈ꯭ꯔꯖꯥꯅꯤ, ꯊꯛꯁꯤꯒꯁꯤ ꯊꯧꯒꯜꯂꯣꯟꯅꯒ ꯂꯩꯔꯤꯕ, ꯄꯨꯛꯆꯦꯜꯅꯒ ꯆꯥꯎꯔꯤꯕ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯅꯦ, ꯑꯗꯣ ꯏꯅꯦ ꯍꯣꯏꯅ ꯀꯔꯤ ꯈꯨꯜꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯂꯩꯃꯅ, ꯅꯣꯏꯒ ꯍꯦꯛ ꯊꯪꯅꯔꯤꯕ ꯃꯇꯥꯏ ꯈꯨꯜꯁꯦ ꯑꯁꯤꯗꯒꯤꯅꯤ꯫ ꯂꯧ ꯌꯥꯝ ꯆꯥꯕ ꯇꯣꯝꯕ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯌꯣ, ꯈꯪꯗꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏꯗ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯥꯏꯔꯤꯛꯇꯤ ꯀꯩꯁꯨ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯅ, ꯏꯅꯝꯃ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯣ, ꯅꯪꯕꯨꯅꯦ ꯃꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤꯅꯤ꯫ ꯀꯅꯥꯒꯤ ꯃꯧ ꯑꯣꯏꯗꯣꯏꯕ? ꯍꯣ, ꯃꯥꯂꯦꯝ ꯍꯥꯏꯌꯦ, ꯅꯪꯒꯁꯨ ꯃꯁꯛ ꯈꯪꯅꯩꯌꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯆꯧꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯥꯎ ꯄꯨꯝꯕ ꯇꯥꯊꯣꯠꯅ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀꯗꯤ ꯍꯥꯟꯅ ꯏꯆꯝ ꯆꯝꯅ ꯃꯁꯛ ꯈꯪꯅꯩ ꯍꯥꯏ, ꯑꯗꯨ ꯅꯠꯇꯕ ꯃꯔꯤ ꯑꯇꯣꯞꯄꯗꯤ ꯂꯩꯅꯗꯦ ꯍꯥꯏꯗ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯣ ꯌꯥꯝ ꯐꯕ ꯏꯃꯨꯡꯅꯤ, ꯃꯣꯏꯒꯤ ꯈꯨꯜꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯅꯦ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯃꯨꯡꯅꯤꯅꯦ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯆꯟ ꯂꯩꯔꯕꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤꯅꯦ꯫ ꯑꯩꯈꯣই ꯂꯥꯏꯔꯤꯛꯁꯦ ꯅꯨꯡꯉꯥꯏ ꯂꯩꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯦ꯫ ꯑꯩꯁꯨꯅꯤ, ꯏꯆꯜꯁꯤꯗ ꯃꯥꯒꯤ ꯇꯪ ꯇꯥꯕꯤ ꯑꯃ ꯈꯪꯂꯕꯗꯤ ꯈꯟꯅ ꯂꯩꯔꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯑꯆꯧꯕ ꯑꯃꯗꯤ ꯇꯥꯊꯣꯠ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯅꯨꯅ꯫ ꯐꯅꯦꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯗꯣꯏꯔꯣ? ꯇꯥꯊꯣꯠꯅ, ꯄꯨꯗꯣꯏꯅꯤ, ꯏꯆꯜꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏꯅ ꯃꯕꯨꯡꯅ ꯂꯥꯡꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯇꯥ ꯂꯥꯏꯔꯤꯛꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ, ꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯨ ꯄꯥꯛꯅ ꯎꯅꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯇꯥꯊꯣꯠꯅ, ꯃꯁꯤꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯍꯥꯏꯕꯁꯤ, ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯄꯥꯕ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯕ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯗꯣꯏꯅꯤ꯫ ꯍꯣꯏꯗꯤ ꯌꯨꯝ ꯑꯝꯇ ꯄꯥꯟꯖꯔꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨ ꯂꯥꯏꯔꯤꯛꯇꯣ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯇꯥ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯃꯧ ꯀꯥꯏꯗꯣ ꯑꯣꯏꯗꯧꯔꯕꯅꯤꯅꯦ꯫ ꯂꯥꯏꯔꯤꯛ ꯏꯀꯥꯏꯅ ꯅꯣꯛꯂꯒ, ꯏꯇꯥ ꯅꯪꯁꯤꯗꯤ, ꯏꯁ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯅꯠꯇꯦꯍꯦ ꯅꯪꯁꯤꯗꯤ ꯏꯇꯥ꯫ ꯇꯥꯊꯣꯠꯅ ꯃꯆꯥꯅ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ, ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯍꯌꯦꯡꯋꯥꯏ ꯃꯧ ꯑꯣꯏꯔꯕ ꯀꯥꯟꯗ ꯅꯅꯦꯝ ꯅꯀꯨꯕꯨ ꯑꯄꯣꯛꯄ ꯏꯃꯥ ꯄꯥꯕꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯒꯗꯕꯅꯤ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯅꯅꯦ ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕ꯫ ꯍꯣꯏ ꯏꯅꯝꯃ, ꯁꯤꯗꯒꯤꯗꯤ ꯏꯅꯝꯃ ꯑꯃꯗꯤ ꯇꯥꯆꯧꯗ ꯀꯤꯁꯤꯟꯅꯗꯨꯅ ꯂꯩꯕ ꯐꯪꯉꯔꯣꯏꯀꯣ꯫ ꯑꯩ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯁꯤꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯅꯤꯡꯉꯣꯜꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗꯅꯤ ꯍꯥꯏꯗꯅ, ꯑꯗꯨꯅꯅꯦ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ, ꯃꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯃꯆꯠꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫
ꯂꯥꯏꯔꯤꯛꯀꯤ ꯁꯝ ꯁꯝꯖꯕ ꯃꯇꯧꯗꯨꯗ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯂꯦꯝꯅ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯑꯩ ꯇꯥꯔꯤꯕ ꯅꯪꯕꯣ ꯇꯥꯔꯦ ꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯑꯩꯒꯤ ꯈꯨꯗꯦꯡꯗ ꯄꯨꯊꯣꯔꯛꯑꯣ ꯁꯥꯕꯅ ꯁꯤꯗꯧꯔꯦ ꯏꯔꯨꯝꯗ ꯂꯨꯊꯣꯛꯀꯦ ꯍꯣꯏ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯔꯤꯛꯇꯨ ꯈꯨꯗꯦꯡ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯏꯆꯦ ꯈꯨꯗꯦꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯩꯃ ꯈꯨꯗꯩ ꯍꯥꯏꯕꯅꯦ ꯂꯥꯏꯔꯤꯛꯇꯨ ꯂꯥꯏꯕꯛꯇ ꯄꯥꯏꯔꯒ ꯏꯀꯥꯏꯕ ꯈꯥꯡꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯑꯗꯨꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯒ ꯈꯨꯗꯩ ꯃꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯏꯆꯦ ꯁꯤꯗ ꯂꯩꯔꯦ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯕꯣ ꯀꯩꯅꯣ ꯆꯠꯈ꯭ꯔꯣꯕ ꯅꯅꯥꯛꯇ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯑꯩꯁꯦ ꯑꯁ ꯑꯩꯗꯤꯕ ꯃꯥꯂꯦꯝꯗꯨ ꯃꯕꯨꯛ ꯄꯥꯏꯔꯒ ꯅꯣꯛꯂꯤ ꯂꯥꯏꯔꯤꯛ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯅꯪ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯅ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯃꯥꯂꯦꯝꯅ ꯂꯥꯏꯔꯤꯛꯀꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞꯐꯥꯏ ꯉꯥꯏꯈꯣꯃꯤ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕꯅꯦꯃꯤ ꯅꯪ ꯁꯤꯗꯤ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯥꯏꯅꯦ ꯊꯥꯗꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯆꯪꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯆꯥꯛ ꯊꯣꯡꯉꯕ ꯍꯥꯏꯕꯅꯦꯃꯤ ꯇꯟꯖꯥꯗꯨꯗ ꯃꯥꯂꯦꯝꯒꯤ ꯃꯄꯥ ꯇꯣꯡꯕꯗꯨ ꯂꯥꯛꯂꯝꯃꯤ ꯃꯥꯂꯦꯝ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯀꯤ ꯈꯨꯗꯥꯡꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯕꯥꯕꯥ ꯍꯩ ꯏꯄꯥ ꯀꯔꯤꯁꯨ ꯎꯍꯧꯗꯦꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯥꯏꯔꯤꯛꯅ ꯆꯣꯞꯄꯤ ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯏꯀꯥꯏꯕꯤꯗꯦꯅ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯏ ꯀꯥꯗꯣꯏꯕ ꯑꯁ ꯑꯩꯗꯤꯕ ꯄꯦꯜꯂꯦ ꯁꯩꯇ ꯃꯥꯂꯦꯝꯅ ꯃꯉꯥꯡꯅꯤ ꯂꯥꯏꯔꯤꯛꯅ ꯃꯈꯨꯝꯅꯤ ꯃꯥꯂꯦꯝꯗꯨ ꯃꯥꯅ ꯃꯍꯥꯏ ꯂꯥꯏꯔꯤꯛꯅ ꯃꯈꯨꯝ ꯇꯧꯕꯗ ꯃꯀꯣꯛꯀ ꯉꯥꯎꯔꯝꯃꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯁꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯂꯩꯃꯅ ꯍꯧꯖꯤꯛꯇꯤ ꯏꯁꯨꯒꯤ ꯈꯣꯡꯁꯤ ꯃꯈꯣꯜ ꯀꯥꯏꯗꯣ ꯇꯥꯕ ꯐꯪꯂꯅꯤꯅꯦ ꯃꯣꯏ ꯃꯄꯥ ꯐꯪꯂꯅꯤ ꯑꯩꯗꯤ ꯏꯁꯨꯅꯒ ꯅꯨꯡꯁꯤꯅ ꯏꯄꯨ ꯀꯧꯕꯗꯣ ꯇꯥꯅꯤꯡꯂꯕꯅꯤꯅꯦ ꯏꯁꯨꯗꯣ ꯃꯃꯥꯒꯨꯝꯅ ꯃꯅꯥ ꯇꯥꯊꯤꯗ꯭ꯔꯗꯤ ꯐꯅꯤꯀꯣ ꯃꯄꯥ ꯑꯗꯨꯅ ꯃꯅꯦꯝ ꯑꯣꯏꯕꯤ ꯅꯪꯅ ꯅꯃꯧꯕꯨ ꯂꯩꯐꯝ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯍꯟꯕꯤꯌꯨ ꯂꯥꯛꯀꯗꯧꯔꯤꯕ ꯏꯁꯨꯗꯨ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯍꯜ ꯑꯅꯤꯗꯨ ꯃꯁꯨ ꯐꯪꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯇꯧꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯑꯍꯤꯡ ꯑꯃꯅꯤ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯃꯥꯂꯦꯝꯅ ꯍꯩꯃꯥ ꯑꯉꯥꯡꯅ ꯀꯞꯄꯤꯁꯤ ꯇꯥꯗꯈꯩ ꯇꯨꯝ ꯂꯩꯔꯤꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯅꯨꯄꯤ ꯇꯥꯕ꯭ꯔꯃꯤ ꯅꯪꯕꯣ ꯑꯉꯥꯡꯁꯤ ꯀꯞꯄꯤꯃꯤ ꯂꯥꯏꯔꯤꯛꯇꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯃꯥꯂꯦꯝꯅ ꯑꯉꯥꯡꯗꯨꯕꯨ ꯄꯟꯕꯤꯗꯨꯗ ꯁꯨꯝꯂꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯣ ꯇꯣ ꯁꯤ ꯏꯄꯥꯒꯤ ꯑꯊꯣꯏ ꯇꯨꯝꯃꯁꯤ ꯄꯥꯕꯅꯤ ꯆꯥꯕꯨ ꯁꯨꯝꯕꯤꯀꯣ ꯃꯥꯂꯦꯝꯅ ꯑꯉꯥꯡꯗꯨꯕꯨ ꯁꯨꯝꯕꯤꯔꯤ ꯇꯟꯖꯥꯗꯨꯗ ꯂꯥꯏꯔꯤꯛ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯃꯣꯏꯕ ꯀꯗꯥꯏꯅꯣ ꯑꯉꯥꯡꯗꯣ ꯑꯩ ꯁꯨꯝꯕꯤꯔꯒꯦ ꯅꯪ ꯄꯣꯊꯥꯖꯔꯣ ꯌꯥꯔꯦꯁꯦ ꯑꯩ ꯑꯗꯨꯝ ꯁꯨꯝꯕꯤꯔꯒꯦ ꯅꯪ ꯇꯨꯝꯖꯔꯣ ꯀꯩ ꯍꯥꯏꯕꯅꯣ ꯍꯣꯏ ꯑꯗꯨꯝ ꯁꯨꯝꯕꯤꯔꯒꯦ ꯅꯪ ꯇꯨꯝꯖꯔꯣ ꯍꯥꯏꯕ ꯃꯥꯂꯦꯝꯅ ꯀꯟꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗꯒꯤ ꯎꯏꯔꯨꯝ ꯇꯨꯝꯊꯔꯨꯕ ꯑꯉꯥꯡꯗꯨ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯞꯂꯛꯂꯝꯃꯤ ꯃꯥꯂꯦꯝꯗꯨ ꯃꯔꯥꯏꯕꯛꯇ ꯄꯥꯏꯖꯔꯒ ꯑꯁ ꯍꯥꯏꯅ ꯃꯗꯨꯝ ꯍꯥꯏꯖꯩ ꯃꯥꯂꯦꯝꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯔꯤꯛ ꯅꯣꯛꯂꯛꯂꯝꯃꯤ ꯃꯥꯂꯦꯝꯁꯨ ꯂꯥꯏꯔꯤꯛꯅ ꯅꯣꯛꯄ ꯎꯔꯒ ꯃꯥꯁꯨ ꯀꯟꯅ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ